Assembly Constituency ki MLA Thaunauzam Shyam Kumar bu mahaki MLA famdagi disqualified tawkraba tungda hauzik laidiba BJP na luchingba chungsinaba laingang asida yauramba BJP ki MLA ahum makha tana speaker ki tribunal na disqualified tawkraba ki tungda anova development ama oina Chief Electoral Office Manipuri Election Commission of India ECI da hangliba account ahum asigi mikhalama hana pangthoknanaba cherolama thakre hairi Road to Defiance saiba theme asigi makhada ngasi Anti-Repression Day lisingani kun pangthokre thoramasi Human Rights Alert HRA amadi Observance Committee na sinduna kwakathil thiam lekai da laiba HRA gi conference hall da pangthokibani Malem Pumba Pangthokliba World Youth Skills Day ga mari leinana ngasi takhil da leiba Government ITI gi campus ta National Skill Training Institute NSTI gi Extension Center ma Education Minister Dr. T.H. Radesh yamna sangakhre North East Pumba gi oina Meghalaya amadi Tripura da hangdokraba matungda Imphal da hangdokliba center asina ahum subani 7 pay chana hanbaga loinana fangfam thokpa sing fanghanba amadi dearness allowance ki pifam thokpa sing athubada pibi nabasu ngasi all secretariat complex ta ngasi su khongjang sangsingkhrai Manipur Government Service Federation Manipur Secretariat Services Association yauna sangsiliba khongjang ngasi gi manung chana ngasi su all secretariat complex ta secretariat tal thabak tawiba employee kayana sarpya duna sit in protest adu da sarpya ki Sangeet Natak Academy New Delhi gi senthang makhada Association for Pauna Memorial Arts and Rural Development Services Thawal Wangkhem na sinduna numit nifu chup na chatharakpa 13 batch training cum production of thangta ngasi loisin khrai